ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯤꯠ ꯑꯋꯥꯟꯊꯥꯒꯤ ꯃꯥꯂꯪꯕꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯍꯨꯝꯗꯨꯅ ꯄꯨꯔꯒꯤ ꯃꯇꯥꯒꯨꯝ ꯁꯤꯠꯂꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ꯫ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯥꯅꯗꯤ ꯍꯔꯥꯎꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ꯫ ꯃꯟꯖꯨꯅꯔꯕ ꯂꯩꯈꯟ ꯇꯥꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗꯅ ꯊꯝꯕꯥꯜ ꯃꯃꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯃꯁꯤꯜꯗ ꯇꯞꯅ ꯌꯥꯝ ꯄꯥꯈꯠꯅ ꯃꯤꯄꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯣꯔꯦ, ꯂꯥꯛꯄ ꯃꯔꯩꯗ꯭ꯔꯦ꯫ ꯑꯁ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯇꯤꯌꯥꯁꯦ ꯃꯝꯃꯝꯁꯤꯟꯈ꯭ꯔꯦ, ꯅꯨꯡꯁꯤꯠꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯁꯤꯠꯂꯤꯗꯀꯣ꯫ ꯑꯁꯨꯝ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯃꯥꯏꯕꯦꯝꯃ ꯂꯩꯃ ꯀꯣꯛꯇ ꯊꯨꯝꯃꯣꯛ ꯑꯗꯨ ꯄꯨꯗꯨꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜ ꯃꯃꯥꯕꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯀꯧꯖꯩ꯫ ꯏꯃꯥ, ꯀꯩꯅꯣ ꯅꯁꯥꯗꯣ ꯂꯣꯏ ꯆꯣꯠꯂꯤꯁꯤꯕꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯕꯦꯝꯃ, ꯊꯨꯝꯃꯣꯛꯁꯦ ꯑꯝꯇ ꯊꯥꯡꯗꯧꯁꯦ, ꯏꯃꯥ ꯋꯥꯕꯅ ꯂꯣꯏꯔꯦ ꯆꯦꯟ ꯂꯥꯛꯄꯁꯤꯗ꯫ ꯊꯝꯕꯥꯜ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯨꯝꯃꯣꯛ ꯑꯗꯨ ꯊꯥꯡꯊꯔꯤ꯫ ꯍꯥ, ꯅꯦ ꯍꯦꯛ ꯇꯥꯏꯗ, ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯤꯕꯣ? ꯃꯥꯏ ꯃꯤꯠꯀ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯍꯦꯛ ꯈꯪꯕꯖꯥꯠ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯅꯣꯡꯁꯦ ꯇꯥꯔꯝꯗꯦꯅꯦ, ꯀꯩꯊꯦꯜꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ, ꯅꯨꯡꯁꯤꯠꯅꯒ ꯃꯔꯣꯜ ꯑꯃ ꯁꯤꯠꯂꯤꯕ, ꯅꯣꯡꯁꯨ ꯆꯨꯔꯤꯕꯅꯤꯅꯦ꯫ ꯏꯃꯥꯗꯤ ꯅꯨꯃꯤꯠꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯀꯌꯥꯗ ꯋꯥꯔꯨꯔꯦ꯫ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯗꯅꯦ ꯅꯇꯣꯝꯇꯒ ꯂꯩꯍꯧꯔꯦ, ꯄꯥꯈꯠꯄꯅ ꯏꯁꯥꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯣꯡ ꯈꯖꯤꯛ ꯄꯥꯊꯔꯛꯄꯗꯨꯗ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯅꯅꯦ ꯆꯦꯟ ꯂꯥꯛꯄꯁꯤꯗ ꯀꯌꯥꯗꯤ ꯋꯥꯔꯕꯅꯣ꯫ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ, ꯏꯃꯥ ꯐꯤꯔꯣꯜꯀꯥꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯀꯦ, ꯏꯁꯥꯁꯦ ꯏꯪꯁꯤꯜꯂꯛꯂꯦ꯫ ꯏꯃꯥ, ꯀꯕꯣꯛꯁꯤꯡꯗꯣ ꯂꯣꯏꯕ ꯉꯝꯂꯛꯄ ꯌꯣꯟꯕꯗꯣ? ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯣꯠꯁꯤꯠ ꯐꯈ꯭ꯔꯦ, ꯂꯣꯏꯅ ꯍꯦꯛ ꯂꯧꯈꯤꯅꯦ, ꯍꯌꯦꯡꯁꯨ ꯂꯧꯒꯦꯅ ꯍꯥꯏꯍꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒ ꯍꯥꯏꯅꯣ? ꯏꯃꯥꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ? ꯏꯃꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ, ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛ ꯈꯜꯂꯒꯅꯦ ꯊꯣꯡꯖꯜꯂꯣ ꯏꯆꯥꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯁꯤꯀꯣ꯫ ꯊꯝꯕꯥꯜ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯝꯕꯥꯜꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯂꯤ꯫ ꯃꯅꯤꯡꯗ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯋꯥꯏ ꯇꯩꯔꯤ꯫ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯌꯥꯏꯈꯣꯝꯕ ꯀꯟꯅ ꯇꯨꯝꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨ ꯆꯪꯂꯛꯂꯒ ꯃꯆꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯍꯧꯒꯠꯂꯣꯅꯦ, ꯃꯇꯝꯁꯤ ꯌꯧꯔꯦꯅꯦꯍꯦ, ꯅꯁꯥꯗꯨ ꯌꯥꯔꯣꯏꯅꯦ, ꯁꯤ ꯍꯧꯒꯠꯂꯨꯁꯦ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯁꯥꯗꯨ ꯈꯤꯇꯪ ꯊꯦꯛꯇꯣꯛꯂꯒ ꯌꯥꯝ ꯇꯟꯅ ꯈꯨꯝꯂꯛꯏ, ꯍꯀꯥꯝꯒ ꯆꯜꯂꯒ꯫ ꯏꯃꯥ, ꯍꯧꯒꯠꯂꯒꯦ, ꯀꯌꯥꯝ ꯊꯦꯡꯒꯦ ꯃꯇꯝꯁꯤꯕꯣ? ꯑꯩꯗꯤ ꯉꯔꯥꯡꯁꯤꯡ ꯈꯥꯔꯨꯕꯒꯤ ꯈꯔ ꯋꯥꯈꯤꯕꯗꯨꯗ ꯃꯤꯀꯞꯀ ꯊꯣꯛꯇ꯭ꯔꯦ꯫ ꯊꯦꯡꯂꯕꯅꯤ, ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯏ ꯌꯧꯔꯛꯂꯕꯅꯤ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯣ, ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥꯅꯦ ꯆꯥꯛ ꯆꯥꯔꯒ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯌꯥꯝꯗꯒꯤ ꯁꯦꯟꯗꯣꯏ ꯈꯨꯝꯕ ꯆꯠꯇꯧꯅꯤꯀꯣ꯫ ꯂꯥꯛꯑꯣ, ꯏꯃꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯤꯔꯝꯂꯒꯦ꯫ ꯌꯥꯏꯈꯣꯝꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤ, ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯃꯥꯅ ꯆꯥꯛ ꯊꯤꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯥꯛꯆꯥ ꯐꯥꯅꯗꯨ ꯂꯧꯗꯨꯅ ꯐꯝꯂꯒ ꯃꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯀꯣꯕꯤ ꯂꯩꯒꯅꯦ ꯉꯥꯒ ꯊꯣꯡꯉꯤ, ꯁꯤ ꯆꯥꯔꯨꯁꯤ꯫ ꯌꯥꯏꯈꯣꯝꯕ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯣꯝꯕ ꯍꯨꯛꯂꯒ, ꯏꯃꯥ, ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦ, ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯟꯁꯥꯡꯁꯤꯗꯤꯕꯀꯣ ꯈꯨꯕꯤꯁꯤ ꯈꯥꯏꯔꯦ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯕꯣ꯫ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯅ, ꯑꯁꯦꯡꯕ ꯍꯥꯎꯕ꯭ꯔꯅꯦ? ꯏꯆꯥꯅꯕꯨ ꯍꯥꯎꯔꯕꯗꯤ ꯐꯔꯦ, ꯑꯗꯣ ꯌꯨꯝꯗ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ, ꯏꯃꯥꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎ꯫ ꯍꯣꯏ ꯏꯃꯥ, ꯂꯩꯔꯝꯒꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯃꯐꯤ ꯍꯣꯡꯂꯤ ꯃꯦꯝꯆꯥ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯦꯝꯆꯥ ꯃꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯈꯣꯝꯕ ꯅꯣꯡꯂꯦꯟꯒ ꯍꯧꯅꯗꯨꯅ ꯃꯇꯥꯎ ꯌꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯅꯤꯗꯨ ꯃꯇꯥꯎꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯌꯥꯏꯈꯣꯝꯕ ꯃꯇꯥꯎ ꯑꯅꯤꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫
Ito, ay maning nalay, law. Koma na. Tabak yan pagkibing mong nina. Kaya daw ay tabak suyo. Nupiyo ba da? Tilay ko misu ba daw daw ba nang na? Kanagi nga suyo na ba ni? Wada ba ni? Wari sa silaw. Nung lena among mating pang silay. Hoy nito, yam sungkro apam ni. Kak ni ngay sulay lay jay ba? Bundo, na draw. Yay kumba, michi fat kat laga. Asyang bay rai se. Ado, nabani na nga sa idi kadang tadari do, tandro. Nasumang ni sini kang de, misumang wani sila galay do ba? Hoy ni, noy nari do, ay yari ni. Ado, noy ani bo, nupi lay zara bay ba ni? Inmi se, taang nari sini. Kumba, mataw yuwa do da, perum tauraga. Hoy ni, hay su hay ba ni? Ay na, nupi imda ko'y zagay tawba se. Am di yarak tam. Ay na, ko'y tawag siyang song ni. Ko'y palim ima pokpi na, machay ba song tina pokpi rin sibo, kay hino hay ba ni na? Ay yung piyan ay sini, ay yung piyan di ba? Nupa mana nupi ang makul tok na kapli, yay komba na. Ita, yang pakte ka to'y ito. Nupa di tok siya nang na, sakta siga. Ita, tawari do ba da, yam nok ni ngay ba ni? Hangoy na kapayama na ito siya, hay ma. Nok na magam siya ko ita. Mina taway nungay ta na kapli siya. Tikmek kiti ay siya ka, nok lagalay niya, rasikang. Huway daw na limtak layo. Hek tawari nupi. Na kung si itari, tabda ang wazaba do. Nung lena. Siya. Itaw nang gito. Mingon na takli ba niya ba? Ha, ibo, nasak ng pazari ba? Ay di, nang daw na pazaram la ba? Nupi tara di tini ay sini. Sakse, timan ba itaw ni ko? Nang di, nupi ang ura ba? Yung ikay tibi sada na adum lay ba? Nang namingon da, pakta ka sa piri ba niya? Ha? Noy ni siya. Nupi ko ay bagiwa na tradi, amta lay trim. Hay suway ba ni? Natuto yam tining lido. Natuto takpa ngam na ba? Sila na pay nagtawkib na fani ko. Nung lena, ukoy ni, kang sana, kanade, korsilaw. Ngasidi, awang kulda layba, jingyagi, ising kong to, pati ang pazaba ni. Ado ko'y to'y si. Ising so palak walay sabi mayang gimarakta, pazaba yawri yung si. Asam taw na, matamana sumtsakiba na, nung til namidang wayram gitanjani. Marup ahom do, asam lakpa na, jingyagi, ising kong do yawragli. Marup ahom do, mapamadugi pazaba sing do, taway tani yengli. Namidang wayram gimatang oyrakpa na, sangbana ba tiya marakta, nganglana ba nung sabi mana, amuk pudong laduna, pazarba tiya magi magul hapli. Sana masumala ba mangal marakta, kwakta ginusit nami ba na ing naliri-liri humlagpada, soktara mapukning hagsangbo mayol song hali. Mikup asida, tamba, layna, lembi, matahom do nok-nok do na, jagay pun amwampay do na ising sok palagli. Matahom do so, wahar do na, muzaw urel asoba magimakada pamlaga, hangchit lang na layba ni. Laptat na, nupi ahom lakli ba do makoy suoy. Mataw ani do di lakli ba makoy da yeng do layri, adubo, yay komba madi karisut hausada na tumin, ayeng ba madi yeng laga adumak laytoy. Mataw ani do di tambal gi pazaraba masaka do da, mayagom sinahay ba kaw makay yengli. Karam na saytara sige, luzaway bimagi magulsi. Amu ba samlang na da zum, koy raw na rabimis na, tumtak tong na pali ba naton. Thazana ikay zabi may thong kang tagtaw bitsinba. Malang mamagi itag ipom na nuzagi sainol ado leng kay hada ning tizariba. Ngangla na raba atiya magi sanamasugi mangal na nuzaway bimagi haksang naghirak padadi pazabi magi magul hablak pagum tokri. Taibong musembiri ba mapumagi tawin sin na kankiba na bakang uy ba maso amutang yenglak pa ni. Yenglak liba mit yenga do soy tokta mikukoni kawuma kay yengli. Mataw git hazada mataw aduda ingangagsana na sangtrik ingdo lekri mataw anito. Mataw humdo nupaw humdo gi mataw duda nukfet taw ni yenglam naga ising so paloy rado na mayumay kay desatri. Yay komba do mag tarang malang amadalihoy. Mataw gi mataw aduda nunglen yay komba gi lukham aduda paklaw na kangta tazili. Yay komba kang prek kang na. Kayo da, tukon tari do ba? Patok niya misadi ko nang sini. Kasay di kayo da dra, ha? Siya. Nupi tiroidaw nupa ma swayda ngawro sakidana akoy nung paraga punani habanida. Ito, hausakido ordi ayari ay nupi tirani. Mataw ani na chap manana. Ha, asyang bro. Hayraga anido wawa nokni. Asum na makoy so mayumay kay dasa nakirami. Ayuki matam ni mamamem toyga januga layma giyum dalakli. Sumangdo lip nagakaurakli. Layma, akoy lakli eh, tabro. Hayma, lakli na na.
ꯏꯆꯥ ꯁꯅꯨ ꯂꯥꯛꯄꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯂꯥꯎ ꯂꯥꯎ ꯀꯥꯈꯠꯂꯣ ꯀꯔꯤꯅꯣ ꯃꯤꯇꯣꯞ ꯇꯧꯅꯒ ꯇꯧꯔꯤꯕꯗꯨꯕꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯐꯤꯗꯥꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯈꯣ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯋꯥ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯒꯗꯕ ꯂꯩꯔꯤ ꯀꯨꯏꯔꯕꯅꯤ ꯍꯥꯏꯒꯦꯅ ꯈꯜꯂꯛꯏꯁꯤ ꯇꯥꯟꯖꯥꯁꯤꯗ ꯌꯥꯏꯈꯣꯝꯕ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯔꯛꯏ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ ꯍꯩ ꯆꯠꯈ꯭ꯔꯅꯨꯀꯣ ꯅꯪ ꯏꯃꯥꯒ ꯅꯆꯪꯒ ꯂꯥꯛꯂꯤꯕꯁꯦ ꯁꯛꯈꯪꯅꯁꯤ ꯂꯥꯎ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯨ ꯂꯥꯎꯋꯣ ꯅꯪꯁꯨ ꯌꯥꯏꯈꯣꯝꯕ ꯌꯥꯝ ꯇꯟꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯗꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯤ ꯆꯅꯨ ꯌꯥꯏꯈꯣꯝꯕꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯛꯏ ꯅꯨꯄꯤꯅꯤꯅ ꯂꯥꯏꯡ ꯆꯥꯕꯤ ꯃꯥꯜꯂꯗꯅ ꯅꯨꯄꯥ ꯑꯩꯉꯣꯟꯗꯕꯨ ꯏꯔꯥꯡ ꯍꯧꯖꯤꯜꯂꯗꯅ ꯑꯔꯥꯏꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯁꯛꯇꯥꯁꯦ ꯌꯥꯝ ꯆꯒꯠꯅꯔꯗꯅ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯍꯔꯥꯎꯅ ꯑꯆꯧꯕ ꯅꯃꯥꯁꯤ ꯏꯃꯥꯒꯤ ꯃꯔꯨꯞꯅꯤ ꯌꯥꯝ ꯂꯨꯅ ꯂꯣꯏꯅꯔꯛꯈ꯭ꯔꯕ ꯁꯛꯈꯪꯅꯧꯋꯣ ꯅꯃꯥꯒ ꯑꯃꯨꯛꯇ ꯌꯥꯏꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ ꯃꯥ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯦ ꯀꯔꯤꯒꯤ ꯑꯩꯗꯤ ꯏꯆꯥꯗ ꯋꯥꯔꯧꯗꯣꯔꯤꯕ ꯏꯃꯥ ꯀꯔꯤꯁꯨ ꯈꯟꯗꯦꯀꯣ ꯑꯗꯣ ꯅꯆꯟꯒ ꯁꯛꯈꯪꯅꯧꯀꯣ ꯅꯆꯟꯒꯤ ꯃꯤꯡ ꯆꯅꯨ ꯀꯧꯏ ꯏꯕꯨꯡꯉꯣ ꯅꯆꯟꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯣ ꯅꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯃꯁꯥꯗꯨ ꯍꯩꯅꯗꯕꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯆꯅꯨ ꯍꯥꯏꯕꯤꯁꯤ ꯑꯆꯥꯎꯔꯝ ꯄꯥꯝꯕꯤ ꯅꯨꯄꯤ ꯑꯃꯁꯨꯅꯤ ꯀꯂꯪ ꯃꯤꯍꯧ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯥꯄꯜꯁꯨ ꯑꯔꯩꯕ ꯃꯈꯩ ꯀꯥꯖꯕꯤ ꯅꯨꯄꯤ ꯑꯃꯁꯨꯅꯤ ꯌꯥꯏꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ ꯅꯣꯛꯐꯩ ꯅꯣꯛꯐꯩꯒ ꯇꯧꯔꯗꯅ ꯏꯕꯣꯡ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯂꯥꯟꯅ ꯈꯟꯅꯒꯨꯝꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯏꯈꯣꯝꯕ ꯃꯁꯥꯗꯣ ꯍꯩꯅꯗꯕꯅ ꯍꯧꯒꯠꯂꯒ ꯆꯦꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯍꯥꯏꯌꯨ ꯀꯩꯅꯣ ꯆꯅꯨ ꯏꯈꯠ ꯈꯠꯆꯤꯜꯂꯛꯂꯒ ꯌꯥꯏꯈꯣꯝꯕꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯒꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯅꯆꯟꯒꯤ ꯋꯥꯁꯦ ꯂꯥꯟꯅ ꯎꯕꯤꯅꯨ ꯁꯨꯝ ꯍꯪꯖꯕꯅꯤ ꯌꯥꯏꯈꯣꯝꯕ ꯍꯩꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯁꯤꯕꯨ ꯅꯨꯄꯤꯅꯤꯀꯣ ꯑꯁꯨꯛ ꯇꯧꯕ ꯉꯝꯂꯤꯕꯁꯤꯕꯣ ꯑꯁꯤꯗ ꯊꯦꯡꯅꯕ ꯃꯤ ꯑꯃꯗꯕꯨ ꯁꯤꯕꯨ ꯍꯪꯅꯤꯡꯉꯤꯁꯦ ꯃꯁꯦ ꯃꯃꯥꯏꯁꯤꯗ ꯈꯨꯠ ꯆꯥꯎꯁꯦ ꯊꯥꯖꯤꯜꯂꯗꯤ ꯃꯁꯤ ꯇꯟꯗ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯎꯅꯤꯗꯣ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤꯒ ꯍꯩꯅꯗꯕꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯇꯛ ꯇꯧꯅ ꯌꯥꯝ ꯇꯟꯅ ꯂꯩꯇꯦꯗ ꯄꯥꯝꯖꯕꯨꯗꯤ ꯂꯩ ꯆꯅꯨꯗꯨ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯩꯃꯅ ꯀꯧꯔꯛꯏ ꯏꯆꯥꯁꯥ ꯑꯣ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯃꯃꯥꯅ ꯀꯧꯔꯛꯄꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯌꯥꯏꯈꯣꯝꯕ ꯄꯨ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯕ ꯃꯇꯝꯅꯤ ꯌꯥꯏꯈꯣꯝꯕ ꯃꯌꯨꯝꯗ ꯂꯩꯕꯗ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯇꯥꯎꯒꯤ ꯃꯌꯨꯝꯗ ꯀꯣꯏꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯃꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯃꯦꯝꯊꯣꯏ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯏꯆꯥ ꯆꯅꯨꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦꯕ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯃꯦꯝꯊꯣꯏ ꯃꯥꯅ ꯍꯥꯟꯅ ꯌꯥꯏꯈꯣꯝꯕꯕꯨ ꯃꯃꯥ ꯑꯣꯏꯖꯅꯤꯡꯕꯒ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯁꯤꯃꯗꯤ ꯏꯔꯨ ꯂꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥꯅ ꯇꯦꯛꯄꯒ ꯃꯄꯥ ꯆꯥꯅꯔꯕꯅꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯣ ꯑꯩꯅꯕꯨ ꯍꯦꯟꯅ ꯄꯥꯝꯖꯔꯤꯕꯅꯦꯃꯤ ꯃꯃꯥ ꯍꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯆꯅꯨꯁꯨ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯩ ꯑꯁꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕ ꯊꯝꯕꯥꯜꯒꯤ ꯂꯩꯀꯥꯏꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯝꯃꯤ ꯉꯁꯤꯁꯨ ꯂꯥꯛꯇꯨꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏ ꯊꯣꯔꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯊꯣꯔꯛꯄꯗꯤ ꯃꯔꯩꯇ꯭ꯔꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯋꯥꯖꯃꯟ ꯃꯍꯩ ꯌꯥꯟꯖꯔꯤ ꯉꯁꯤꯗꯤ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯉꯁꯤꯁꯨ ꯃꯇꯥ ꯑꯍꯨꯝꯗꯨ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯤ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯍꯨꯝꯗꯨ ꯂꯥꯞꯇꯛꯅ ꯏꯅꯔꯛꯂꯤ ꯌꯥꯃꯣꯡ ꯍꯥꯗꯅ ꯂꯩꯅꯥꯅ ꯏꯊꯥ ꯊꯝꯕꯥꯜ ꯅꯍꯥꯟꯒꯤ ꯈꯣꯏꯃꯨ ꯑꯍꯨꯝꯗꯣ ꯄꯥꯏꯔꯛꯂꯤ ꯑꯩꯈꯣꯏ ꯇꯝꯅ ꯃꯌꯥꯏꯗ ꯆꯠꯂꯤꯕ ꯇꯝꯕꯁꯤꯗꯤ ꯐꯖꯩꯍꯦ ꯅꯧꯁꯥ ꯁꯥꯕꯥꯟ ꯍꯥꯏꯕꯗꯨꯔꯣ ꯁꯤꯕꯣ ꯂꯦꯝꯕꯤꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯒꯤ ꯅꯨꯡꯁꯤꯠꯇꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯍꯥꯏꯕ ꯑꯗꯣ ꯏꯇꯥ ꯊꯝꯕꯥꯜ ꯃꯌꯥꯏ ꯊꯥꯡꯕ ꯅꯨꯄꯥꯁꯦ ꯅꯍꯥꯟ ꯅꯉꯣꯟꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯇꯧꯈꯤꯕꯅꯤꯀꯣ ꯁꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯄ ꯁꯣꯏꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯦꯛ ꯆꯨꯝꯗ꯭ꯔꯕ ꯑꯩ ꯁꯤꯕꯤꯒꯦ ꯈꯨꯗꯛꯇ ꯊꯝꯕꯥꯜꯅ ꯌꯥꯔꯤꯕ ꯇꯣꯛꯑꯣꯏꯇ ꯋꯥꯈꯜꯅ ꯊꯥ ꯀꯥꯈꯤꯅꯨꯀꯣ ꯑꯝꯇ ꯀꯥꯟꯅꯗꯦ ꯏꯁꯤꯡ ꯁꯣꯛꯂꯒ ꯄ꯭ꯔꯞ ꯍꯟꯅꯕ ꯇꯧꯁꯤ ꯈꯣꯝꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯞꯇꯪꯅ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯋꯥ ꯑꯝꯇ ꯍꯥꯏꯖꯧꯒꯦ ꯏꯆꯜ ꯑꯍꯨꯝꯗ ꯆꯠꯂꯤꯕꯗꯣ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯦꯞꯄꯤꯌꯨꯅ ꯍꯥꯏꯖꯔꯤ ꯁꯥꯎꯕꯤꯅꯨ ꯂꯩꯅꯥꯅ ꯀꯔꯤ ꯑꯋꯥ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯈꯣꯏ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯤꯡꯒꯣꯏꯕꯤꯌꯣ ꯌꯥꯋꯥꯗꯣ ꯈꯣꯝꯕꯅ ꯏꯆꯜ ꯑꯍꯨꯝꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯪꯖꯅꯤꯡꯕ ꯂꯦꯝꯕꯤꯅ ꯏꯕꯣꯡ ꯅꯆꯟ ꯍꯥꯏꯖꯔꯛꯀꯦ ꯅꯥꯄ ꯈꯣꯏꯁꯪꯅ ꯇꯥꯕꯤꯌꯨꯀꯣ ꯑꯩꯒꯤ ꯃꯤꯡꯅ ꯂꯦꯝꯕꯤ ꯏꯇꯥꯒꯤꯅ ꯂꯩꯅꯥ ꯑꯗꯨꯒ
ꯏꯇꯥ ꯑꯁꯤꯒꯤꯅ ꯊꯝꯕꯥꯜ ꯀꯥꯎꯕꯤꯔꯒꯅꯨꯀꯣ꯫ ꯍꯣꯏ ꯀꯥꯎꯖꯔꯔꯣꯏ꯫ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯧꯒꯦ꯫ ꯏꯆꯜ ꯊꯝꯕꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯇꯣ ꯑꯥꯗꯒꯤ ꯋꯥꯡ ꯆꯥꯎꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯅ ꯏꯆꯜ ꯊꯝꯕꯥꯜꯕꯨ ꯈꯣꯏꯗꯥꯖꯩ ꯍꯥꯏꯔꯛꯂꯤ꯫ ꯌꯥꯗꯕ ꯇꯧꯕꯤꯒꯅꯨꯀꯣ꯫ ꯊꯝꯕꯥꯜ ꯌꯥꯏꯈꯣꯝꯕꯗ ꯌꯦꯡꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯕꯨꯡꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯗꯣ ꯅꯆꯜ ꯌꯥꯕ ꯉꯝꯖꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯏꯕꯨꯡ ꯉꯁꯤꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯎꯖꯩ꯫ ꯑꯗꯨꯅ ꯑꯩꯒꯨꯝꯕꯤ ꯑꯃꯒ ꯃꯇꯤꯛ ꯃꯄꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯈꯟꯖꯩ꯫ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯕꯤꯔꯅꯨ ꯏꯕꯨꯡ ꯈꯣꯏ, ꯑꯩ ꯆꯠꯆꯔꯦ, ꯁꯥꯎꯕꯤꯅꯨ꯫ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯈꯣꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤ ꯋꯥꯗꯨ ꯇꯝꯂꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯗꯨꯅ ꯇꯥꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯄꯥꯈꯪ ꯀꯥꯗꯨꯗ ꯍꯤꯞꯂꯒ ꯋꯥꯈꯜ ꯇꯧꯔꯤ꯫ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯜꯂꯤꯁꯤꯅ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯩ ꯃꯇꯤꯛ ꯅꯥꯎ ꯆꯥꯎꯕ ꯑꯃ ꯌꯥꯎꯔꯝꯅꯤ꯫ ꯏꯅꯧ ꯁꯥꯔꯛꯇꯨꯅ ꯀꯣꯛ ꯐꯥꯔ ꯂꯧꯅꯤꯀꯣ꯫ ꯑꯁ ꯑꯁꯤꯃꯛꯁꯨ ꯄꯥꯝꯗꯦꯅꯦ꯫ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯅꯨꯄꯤꯕꯨ ꯐꯥꯔꯒ ꯂꯧꯒꯗꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯅ ꯆꯠꯇ꯭ꯔꯦ꯫ ꯑꯁ ꯀꯣꯛꯀ ꯉꯥꯎꯔꯦꯗ, ꯁꯣꯏꯗ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯁꯣꯏꯔꯣꯏ꯫ ꯃꯁꯛꯅ ꯂꯩꯔꯦꯝꯕꯤ ꯃꯥꯜꯂꯒ ꯇꯧꯊꯣꯔꯛꯄꯅ ꯁꯣꯟꯅꯣꯔꯤ, ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯅꯤ꯫ ꯃꯇꯝ ꯀꯧꯕꯤ ꯂꯩꯔꯦꯝꯕꯤ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯀꯥꯏꯗꯨꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯖꯥ ꯄꯥꯈꯪꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯃꯦꯔꯥ ꯊꯥ ꯍꯥꯏꯕꯗꯨ ꯂꯥꯛꯂꯤ ꯍꯧꯅꯔꯨꯕ ꯇꯧꯗꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯃ ꯃꯆꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯤ꯫ ꯂꯩꯃ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ ꯕꯦꯝꯃ, ꯏꯃꯥꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯉꯁꯥꯏꯗꯣ ꯂꯩꯀꯥꯏꯒꯤ ꯅꯆꯦꯁꯤꯡ ꯂꯥꯛꯂꯝꯕꯅꯤ, ꯅꯪꯅ ꯅꯇꯥ ꯍꯣꯏꯗ ꯆꯠꯈ꯭ꯔꯤꯉꯩꯗ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥ, ꯀꯔꯤꯒꯤꯅꯦ ꯍꯥꯏꯒꯦ? ꯍꯣ ꯍꯟꯗꯛꯁꯨꯅꯦ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒ ꯄꯥꯈꯪꯒ ꯄꯨꯜꯂꯒ ꯂꯤꯀꯣꯟ ꯁꯥꯟꯅꯒꯅꯤ, ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯌꯥꯝꯗꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯝꯃꯤꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜꯅ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ꯫ ꯅꯆꯦꯁꯤꯡꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯝꯂꯒ ꯏꯆꯥꯅ ꯌꯥꯎꯗ꯭ꯔꯕꯗꯤꯅꯦ ꯃꯤꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯏ ꯍꯥꯏꯅꯈꯤꯅꯤꯅꯦ꯫ ꯍꯣꯏ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯌꯥꯎꯖꯧꯔꯒꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯄꯣꯊꯥꯅꯕ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯅꯥꯏꯗꯅ ꯆꯠꯈꯤꯕꯅ ꯉꯁꯤꯗꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯥꯡꯂꯝꯆꯠꯇꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯃꯁꯥꯟꯅ ꯑꯃꯅꯤ꯫ ꯈꯨꯟꯇꯛꯀꯤ ꯄꯥꯈꯪ ꯄꯅꯥꯒ ꯈꯨꯟꯈꯥꯒꯤ ꯆꯥꯅꯨ ꯅꯤꯡꯉꯣꯜꯁꯤꯡꯒ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜ ꯅꯤꯡꯊꯤꯔꯕꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡꯅꯤ꯫ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝꯅꯤ ꯋꯥꯏ ꯋꯥꯏ ꯊꯥꯗꯣꯛꯂꯤꯕ ꯁꯥꯡꯂꯕ ꯁꯝꯂꯥꯡ꯫ ꯅꯨꯖꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯄꯗ ꯁꯤꯜꯂꯤꯕ ꯇꯈꯦꯜ ꯂꯩꯅꯥꯁꯣꯝ, ꯈ꯭ꯋꯥꯡꯗꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛ, ꯀꯌꯥꯗ ꯆꯤꯡꯂꯦꯝꯅ ꯐꯖꯔꯤꯕ ꯁꯛꯇꯝꯗꯣ꯫ ꯌꯥꯏꯈꯣꯝꯕ ꯅꯨꯖꯥ ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯏꯁꯣꯏ ꯁꯣꯏꯕꯒꯨꯝ ꯃꯁꯥꯗꯣ ꯏꯇꯥꯎ ꯇꯥꯎꯔꯤ꯫ ꯁꯥꯟꯅꯔꯤꯕ ꯃꯁꯥꯟꯅ ꯑꯗꯨ ꯈꯣꯏꯖꯪꯅ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯥꯟꯅꯕꯗꯨꯁꯨ ꯍꯧꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯊꯝꯕꯥꯜ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯈꯨꯟꯈꯥꯒꯤ ꯆꯥꯅꯨ ꯅꯤꯡꯉꯣꯜꯁꯤꯡꯅ ꯊꯣꯏꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯎꯝꯂꯥꯡ ꯍꯦꯛ ꯂꯥꯡꯂꯤ꯫ ꯈꯣꯝꯕ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯃꯇꯥꯎꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯃꯤ ꯇꯤꯟꯗꯕ ꯃꯐꯝ ꯑꯃꯗ ꯆꯤꯡꯂꯒ ꯄꯨꯔꯛꯏ꯫ ꯌꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣ ꯏꯇꯥꯎ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯅꯨꯄꯤꯁꯤꯒꯤ ꯅꯃꯥꯗ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯁꯨꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡꯗ ꯅꯠꯇꯦꯗ, ꯊꯝꯕꯥꯜꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ? ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯔꯝꯗꯥꯏꯒꯤ ꯂꯨꯝꯕꯗꯧ ꯇꯧꯔꯤꯗꯨꯕꯣ? ꯅꯪ ꯅꯇꯨꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯣ? ꯍꯥ? ꯅꯪ ꯍꯧꯖꯤꯛꯇ ꯆꯦꯜꯂꯒꯦꯔꯣ? ꯍꯣꯏ ꯌꯥꯏ, ꯍꯧꯖꯤꯛꯇꯨꯝ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯒꯦ꯫ ꯌꯥꯔꯗꯤ ꯏꯇꯥꯎꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯅꯣꯡꯂꯦꯟꯅ ꯃꯩꯊꯥꯕꯧ, ꯅꯨꯄꯤꯕꯨ ꯀꯩꯗꯧꯅꯗꯣꯏꯅ ꯍꯥꯏꯗꯥꯏꯅꯦ ꯍꯥ ꯅꯆꯤꯟꯗꯨꯅ? ꯑꯗꯨꯒ ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯔꯗꯅ꯫ ꯌꯥꯖꯔꯦ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ, ꯏꯀꯥꯏꯕꯤꯗꯦ꯫ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯇꯨꯒꯤ ꯐꯖꯕ ꯁꯛꯁꯤ ꯎꯔꯨꯕꯗꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯈꯣꯝꯕꯅ ꯏꯀꯥꯏ ꯈꯪꯗꯕ, ꯅꯪꯅ ꯃꯥꯏꯗꯣ ꯁꯎꯟ ꯇꯣꯞꯄꯦꯅꯦ ꯍꯥ, ꯐꯖꯅ ꯇꯣꯞꯄꯦꯕ꯫ ꯑꯩꯈꯣꯏꯗꯤ ꯅꯪ ꯎꯕꯗ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯉꯤ, ꯁꯛꯇꯥ ꯊꯤ꯫ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯅꯔꯤꯉꯩ ꯃꯣꯏꯗꯤ ꯃꯌꯨꯝ ꯍꯟꯗꯧꯔ ꯃꯥꯜꯂꯦ꯫ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯆꯠꯁꯤ, ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯗ꯫ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯃꯇꯥ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯈꯣꯝꯕꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯜ ꯑꯍꯨꯝꯕꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯂꯩꯅꯥꯅ ꯍꯣꯏ ꯏꯕꯨꯡꯈꯣꯏ, ꯌꯨꯝꯗ ꯍꯜꯂꯁꯤꯔꯅ ꯍꯥꯏꯅꯔꯝꯃꯤꯕ꯫ ꯅꯣꯡꯂꯦꯟꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯐꯥꯎ ꯊꯤꯟꯖꯔꯝꯃꯒꯦ, ꯌꯥꯗꯕ ꯇꯧꯕꯤꯅꯨ꯫ ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤꯅ ꯅꯈꯣꯏꯗꯪ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯂꯥꯟꯅ ꯈꯟꯅꯒꯨꯝꯁꯤ, ꯆꯠꯅꯕ ꯇꯧꯔꯁꯤ꯫
ꯃꯇꯥ ꯑꯍꯨꯝꯅ ꯉꯥꯛꯁꯦꯟꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯂꯥꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯊꯥꯖꯃꯥꯒꯤ ꯃꯉꯥꯜꯅ ꯏꯪꯅ ꯃꯦꯡꯅ ꯑꯉꯧꯕ ꯂꯩꯆꯤꯜ ꯃꯔꯨꯝꯗ ꯆꯠꯂꯤ ꯃꯣꯡ ꯍꯥꯗꯅ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯈꯔ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯊꯥꯕꯜ ꯃꯉꯥꯜ ꯑꯁꯤꯗ ꯅꯨꯄꯤ ꯑꯍꯨꯝ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯃꯅ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗ ꯅꯨꯄꯤ ꯑꯍꯨꯝ ꯂꯥꯛꯏꯁꯦ, ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯈꯔꯁꯨ ꯂꯥꯛꯏꯅꯦ ꯀꯥꯟꯅꯩ꯫ ꯅꯨꯄꯥ ꯑꯍꯨꯝꯁꯦ, ꯅꯨꯄꯤ ꯑꯍꯨꯝꯁꯤ ꯂꯨꯝꯕ ꯂꯥꯛꯂꯤꯕ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯝ ꯑꯉꯝ ꯐꯨꯗꯠꯅꯔꯒ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯁꯤ ꯉꯁꯤꯗꯤ꯫ ꯈꯣꯏꯗꯣꯡꯅ ꯊꯝꯕꯥꯜꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯖꯥꯁꯤꯗꯤ, ꯑꯩꯗꯤ ꯉꯥꯎꯔꯒ ꯇꯥꯔꯦꯍꯦ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯔꯣ, ꯉꯁꯤꯗꯒꯤ ꯄꯥꯈꯪ ꯑꯣꯏꯕ ꯏꯔꯥꯜꯌꯥꯏꯗ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯅ ꯄꯨꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯇꯥ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯝꯕꯥꯜꯒꯤ ꯈꯨꯖꯦꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯁꯤꯡꯒꯤ ꯍꯦꯛ ꯇꯧꯕꯒ ꯌꯥꯏꯈꯣꯝꯕ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯈꯪꯀꯥꯎ ꯀꯥꯎꯁꯤꯟꯈꯤ꯫ ꯅꯨꯄꯥꯗꯨ ꯂꯧꯅ ꯈꯪꯍꯥꯏ ꯍꯥꯏꯊꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯇꯨꯈꯤꯕꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯇꯥ ꯑꯍꯨꯝꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯉꯝ ꯑꯉꯝꯕ ꯐꯨꯗꯠꯅꯔꯤ꯫ ꯈꯣꯝꯕꯅ ꯍꯦꯔꯥ ꯀꯥꯟꯅꯗꯕꯗ ꯅꯊꯣꯏ ꯃꯉꯥꯁꯦ ꯂꯩꯔꯝꯂꯦꯅ ꯊꯥꯕꯤꯒꯤ ꯉꯁꯤꯗꯤ ꯍꯥꯏꯔꯒ ꯀꯥꯎꯕ ꯀꯥꯎꯕꯅꯦ ꯅꯦꯠꯄꯨ ꯅꯦꯠꯄꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯃꯌꯥꯝꯗꯨ ꯐꯗꯤ ꯁꯨꯝꯕꯒꯨꯝ ꯁꯨꯝꯗꯠꯂꯤ꯫ ꯑꯣꯍꯣꯏꯃ ꯏꯇꯨ ꯊꯤꯗ꯭ꯔꯤꯉꯩ ꯃꯪ ꯀꯥꯗꯧꯕ ꯇꯧꯔꯤꯁꯤꯕꯣ, ꯑꯌꯣꯃ ꯑꯁ ꯈ꯭ꯋꯥꯡꯒ ꯂꯣꯏ ꯇꯦꯛꯑ ꯃꯥꯜꯂꯦ ꯑꯌꯣꯌꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯇꯥꯗꯨ ꯂꯩꯅꯔꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯁꯥꯁꯤꯡꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯈꯥꯡꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯊꯝꯕꯥꯜꯒꯤ ꯈꯨꯖꯦꯡ ꯄꯥꯏꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯏꯒꯨꯝ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯦ ꯇꯥꯎꯃꯨꯟꯅ, ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯝꯂꯤ ꯋꯥꯁꯦ ꯅꯄꯨꯟꯁꯤꯗꯨ ꯂꯩꯔꯤꯐꯥꯎ ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ? ꯃꯇꯨ ꯁꯣꯟꯕꯤ ꯅꯨꯄꯤꯗ ꯑꯀꯟ ꯑꯔꯤꯟ ꯁꯥꯔꯤꯕꯗꯣ ꯅꯪ ꯏꯀꯥꯏꯗ꯭ꯔꯣ? ꯅꯪꯕꯨ ꯃꯤꯔꯣ ꯁꯥꯔꯣ? ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯗꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯒꯅꯣ꯫ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯦ ꯅꯪꯒꯤ ꯅꯆꯟ ꯅꯆꯦꯗ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯗꯤ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯒꯗ꯭ꯔꯥ? ꯑꯁꯨꯛ ꯐꯠꯇꯕ ꯁꯥꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯉꯁꯤꯒꯨꯝ ꯍꯦꯛ ꯇꯧꯔꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯅꯪꯒꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯍꯨꯏꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯂꯒ ꯃꯈꯣꯏꯁꯨ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥꯅ ꯃꯍꯥꯛꯀ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯅꯨ ꯌꯥꯏꯈꯣꯝꯕ ꯑꯅꯤꯕꯨ ꯂꯨꯍꯣꯡꯅꯕ ꯋꯥ ꯇꯥꯅꯔꯤ ꯑꯅꯤꯗꯨ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜ ꯃꯅꯤꯡ ꯑꯁꯤꯗ ꯆꯦꯡꯈꯞꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯇꯥ ꯑꯅꯤꯅ ꯀꯧꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯊꯝꯕꯥꯜꯅ ꯏꯇꯥ ꯑꯩ ꯆꯦꯡꯈꯞꯄꯤꯌꯦ ꯂꯥꯛꯑꯣ ꯑꯩ ꯁꯤꯗ ꯂꯩ꯫ ꯂꯩꯅꯥꯅ ꯅꯨꯡꯁꯥ ꯑꯁꯨꯛ ꯁꯥꯕꯁꯤꯗ ꯊꯕꯛ ꯊꯣꯛꯅ ꯐꯩ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ, ꯌꯥꯡꯀꯣꯛꯇꯣ ꯊꯨꯃꯨꯛꯇꯨꯗ ꯑꯝꯇ ꯊꯝꯈꯣꯁꯦ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦꯕ꯫ ꯍꯣꯏꯅꯦ ꯊꯝꯃꯤ, ꯀꯔꯤ ꯄꯥꯎꯅꯣ ꯇꯝꯃꯛꯑꯣ ꯏꯇꯥ꯫ ꯂꯩꯅꯥꯅ ꯏꯇꯥ ꯂꯦꯝꯕꯤ ꯄꯥꯎꯁꯦ ꯅꯪ ꯅꯣꯏꯅ ꯇꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯩꯅꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯉꯁꯥꯏꯗꯒꯤ ꯂꯩꯗꯨꯕꯣ꯫ ꯂꯦꯝꯕꯤꯅ ꯏꯁ ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯍꯣꯏ ꯑꯩ ꯍꯥꯏꯖꯔꯒꯦ ꯅꯅꯥꯏꯅ꯫ ꯏꯇꯥ ꯊꯝꯕꯥꯜ ꯏꯕꯨꯡ ꯌꯥꯏꯈꯣꯝꯕꯗꯣ ꯉꯔꯥꯡ ꯂꯥꯛꯑꯝꯃꯤ, ꯏꯇꯥꯕꯨ ꯑꯃꯨꯛꯇ ꯍꯥꯏꯌꯣꯅ ꯍꯥꯏꯔꯝꯃꯤꯕ꯫ ꯑꯗꯨꯒ ꯃꯅ ꯅꯣꯏ ꯃꯥꯟꯖꯗꯣ ꯇꯨꯝꯂꯦ ꯆꯥꯔꯦ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯏꯇꯥꯕꯨ ꯑꯗꯨꯝ ꯎꯗꯨꯅꯇ ꯂꯩꯔꯦ ꯍꯥꯏꯌꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥ, ꯅꯨꯄꯥ ꯃꯣꯏꯗꯤ ꯊꯝꯕꯨ ꯊꯝꯀꯣ, ꯅꯨꯄꯤ ꯑꯩ ꯐꯥꯎꯕ ꯀꯥꯎꯌꯦꯃꯤ ꯏꯇꯥꯒꯤ ꯏꯪꯊꯤꯖꯕ ꯃꯥꯏꯊꯣꯡꯁꯤꯗ꯫ ꯑꯗꯣ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯣꯗꯣ꯫ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯌꯥꯖꯔꯦ, ꯌꯥꯝ ꯊꯥꯒꯠꯄꯤꯔꯦꯗ꯫ ꯑꯃꯨꯛ ꯊꯥꯗꯔꯗꯤꯅꯦ ꯈ꯭ꯋꯥꯡꯒ ꯇꯦꯛꯄ ꯁꯣꯏꯔꯣꯏꯀꯣ ꯏꯇꯥꯒꯤ ꯋꯥꯁꯦ꯫ ꯂꯩꯅꯥꯅ ꯀꯩꯅꯣ ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ, ꯑꯩꯅ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯍꯥꯟꯅ ꯅꯪ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯝꯃꯅꯤ ꯉꯟꯇꯥꯅ꯫ ꯑꯁ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯝꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯂꯥꯏꯃ꯫ ꯃꯇꯥ ꯂꯩꯅꯥꯒꯤ ꯋꯥꯗꯨꯗ ꯑꯅꯤꯗꯨ ꯋꯥꯟꯊꯕ ꯃꯈꯩ ꯇꯤꯡꯈꯠꯇꯅ ꯌꯥꯝ ꯀꯟꯅ ꯅꯣꯛꯂꯤ꯫ ꯊꯝꯕꯥꯜꯅ ꯑꯍꯣꯏꯕꯒꯤꯔꯣ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗꯦ ꯑꯗꯨꯗꯤ ꯏꯇꯥ, ꯍꯣ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯏꯇꯥꯅꯅꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯣ, ꯑꯗꯨꯒ ꯑꯩꯅꯅꯦ ꯏꯇꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ꯫ ꯂꯦꯝꯕꯤꯅ ꯏꯀꯥꯎ ꯀꯥꯎꯔꯦ, ꯍꯌꯦꯡ ꯃꯈꯣꯏ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ꯫ ꯆꯠꯂꯨꯁꯤꯀꯣ, ꯑꯩꯗꯤ ꯏꯕꯨꯡ ꯅꯣꯡꯂꯦꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯦ ꯍꯌꯦꯡꯗꯤ꯫ ꯂꯩꯅꯥ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠꯇꯣ ꯑꯔꯦꯝꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯏꯕꯦꯝꯃ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯏꯇꯥ ꯑꯗꯨꯝꯅꯒ ꯇꯧꯕ ꯌꯥꯔꯣꯏꯀꯣ,
ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯥꯡꯕ ꯈꯠꯄ ꯅꯨꯄꯤ ꯑꯣꯏꯅ ꯎꯈꯤꯅꯤꯕ ꯉꯥꯏꯉꯝꯗꯕ ꯍꯦꯛ ꯇꯧꯔꯗꯅ ꯅꯨꯄꯥ ꯄꯥꯝꯃꯤꯁꯤꯗꯤ ꯂꯦꯝꯕꯤꯅ ꯍꯣꯏ ꯌꯥꯖꯔꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯑꯩꯇꯅꯒ ꯑꯔꯥꯟꯕ ꯇꯥꯔꯅꯤꯁꯦ ꯑꯩ ꯈꯪꯂꯕꯅꯦ ꯉꯁꯥꯏꯅ ꯊꯝꯕꯥꯜꯅ ꯍꯣꯏ ꯍꯣꯏ ꯏꯇꯥ ꯑꯅꯤꯃꯛ ꯑꯝꯇ ꯂꯥꯟꯗꯦꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯦꯡꯗ ꯌꯥꯎꯔꯤꯕ ꯐꯧꯁꯦ ꯑꯃꯨꯛꯇ ꯃꯟꯃꯤꯟꯅꯁꯤ ꯃꯇꯥ ꯑꯍꯨꯝꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯇꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯅꯗꯤ ꯀꯅꯥꯁꯨ ꯉꯥꯏꯕꯤꯔꯝꯗꯦ ꯑꯁꯨꯝ ꯂꯦꯞꯅꯥꯏꯗꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯇꯨꯡꯏꯟꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅꯤ ꯌꯥꯏꯈꯣꯝꯕ ꯊꯝꯕꯥꯜꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯦꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯥꯎꯇꯣꯟ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯂꯒ ꯃꯆꯥꯕꯨ ꯀꯧꯔꯤ ꯏꯕꯨꯡꯉꯣ ꯃꯄꯥꯗ ꯁꯤꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯂꯥꯎ ꯏꯄꯥ ꯋꯥ ꯑꯝꯇ ꯁꯤꯟꯅꯔꯝꯒꯦ ꯌꯥꯏꯈꯣꯝꯕ ꯃꯄꯥꯟꯗ ꯃꯄꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯕꯞ ꯊꯣꯔꯛꯂꯒ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯕꯅꯣ ꯅꯃꯥꯗꯨꯕꯨ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯒꯦ ꯏꯃꯨꯡꯗꯁꯨ ꯂꯩꯍꯧꯗꯦ ꯀꯧꯕꯁꯨ ꯇꯥꯗꯦꯅꯦ ꯍꯩ ꯅꯉꯣꯟꯗꯒ ꯍꯥꯏꯔꯝꯂꯛꯑꯝꯕ꯭ꯔꯥ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗ ꯁꯦꯜ ꯈꯣꯝꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥꯅꯁꯨ ꯄꯥꯕꯨꯡ ꯍꯪꯂꯝꯕꯅꯤ ꯄꯥꯕꯨꯡ ꯂꯩꯇꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯣꯅ ꯍꯥꯏꯔꯝꯕꯅꯤ ꯉꯁꯥꯏ ꯑꯁꯨꯛ ꯉꯟꯅ ꯆꯠꯂꯤꯕꯁꯤꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯏꯇꯥ ꯇꯥꯁꯤꯟꯅꯗꯦꯅꯦ ꯐꯔꯦ ꯐꯔꯦ ꯏꯄꯥ ꯊꯕꯛ ꯁꯨꯔꯤ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ ꯏꯄꯥꯒꯤ ꯆꯥꯛ ꯍꯥꯞꯂꯨꯔꯅꯨꯀꯣ ꯏꯄꯥꯗ ꯃꯌꯥꯝꯒ ꯑꯗꯨꯝ ꯆꯥꯎꯔꯒꯦ ꯃꯇꯝꯁꯤ ꯊꯦꯡꯈꯤꯅꯤ ꯏꯄꯥ ꯆꯠꯂꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯀꯩꯊꯦꯜꯗꯅꯤ ꯃꯦꯝꯆꯥ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯀꯩꯊꯦꯜ ꯌꯧꯔꯛꯇꯨꯅ ꯄꯣꯠꯐꯝ ꯐꯝꯂꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯁꯦꯟꯗꯣꯏ ꯂꯧꯔꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯂꯩꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯊꯝꯕꯥꯜꯒꯤ ꯃꯃꯥꯏꯕꯦꯝꯃ ꯂꯩꯃꯁꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯗꯒꯤ ꯄꯤꯛꯂꯤꯕ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯃꯅꯦꯝ ꯃꯀꯨ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯉꯝꯂꯛꯇꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤꯕꯅꯤ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯕꯅ ꯋꯥꯈꯜ ꯂꯩꯅ ꯅꯥꯕꯗꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯍꯤꯒꯥꯏꯋꯥ ꯌꯥꯝꯅ ꯍꯥꯏꯕꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯦꯝꯆꯥ ꯃꯊꯪ ꯑꯁꯨꯝ ꯁꯦꯜ ꯂꯧꯔꯛꯄꯅ ꯍꯥꯏꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯅꯤ ꯍꯥꯏꯕꯤꯌꯥ ꯅꯪꯒꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯤ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯌꯥꯝ ꯊꯨꯔꯕꯣ ꯅꯅꯥꯎ ꯑꯝꯇ ꯍꯥꯏꯒꯦꯅ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯛꯏꯕꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯃꯇꯥꯡ ꯁꯨꯛꯆꯥ ꯍꯦꯛ ꯆꯥꯗꯕ ꯏꯆꯦ ꯐꯤꯗꯥꯁꯤꯗ ꯑꯃꯨꯛꯇ ꯐꯝꯕꯤꯈꯣꯁꯦ ꯍꯣꯏ ꯐꯝꯒꯦ ꯀꯔꯤꯅꯣ ꯏꯅꯥꯎꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯌꯣ ꯍꯥꯏꯕꯤ ꯇꯥꯟ ꯆꯥꯔꯦ ꯈꯟꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯏꯆꯦ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯕꯁꯦ ꯏꯆꯦꯅꯗꯗꯤ ꯈꯪꯍꯜꯂꯛꯀꯅꯨꯀꯣ ꯁꯨꯝꯗꯧꯕꯅꯤ ꯏꯆꯦ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯏꯆꯥ ꯌꯥꯏꯈꯣꯝꯕꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯛꯏꯅꯦ ꯏꯆꯦꯗꯤ ꯈꯪꯕꯤꯗꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯃꯦꯝꯆꯥ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅ ꯃꯆꯥꯗꯨ ꯏ ꯀꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯈꯪꯗꯦꯅ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯒ ꯈꯪꯂꯤꯁꯤꯅꯤꯅꯦ ꯃꯗꯣ ꯑꯣꯏꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯆꯥꯕꯤꯁꯤꯒꯤ ꯃꯆꯥꯅꯅꯦ ꯏꯃꯧ ꯑꯣꯏꯕ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯏꯃꯧꯗꯤ ꯍꯥꯏꯔꯨꯅꯨ ꯃꯤꯅꯥꯏꯐꯥꯎ ꯑꯣꯏꯅꯤꯡꯗꯦ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯃꯥꯒꯤ ꯃꯆꯥꯕꯨ ꯏꯃꯧ ꯑꯣꯏꯖꯩ ꯍꯥꯏꯕ꯭ꯔꯥ ꯃꯃꯥ ꯂꯧꯔꯝꯅꯤꯌꯦ ꯀꯤꯖꯩ ꯏꯆꯥ ꯅꯨꯄꯥꯗꯨꯃ ꯆꯥꯈꯤꯅꯤ ꯍꯥꯏꯕꯤ ꯃꯥꯗꯤ ꯃꯦꯝꯆꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥꯅ ꯀꯥꯞꯄꯇꯦꯅ ꯄꯥꯜꯂꯤ ꯈꯟꯕꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯂꯤ ꯌꯥꯝ ꯄꯦꯟꯖꯅ ꯑꯩꯗꯤ ꯆꯨꯝꯅ ꯍꯪꯖꯕꯅꯤꯀꯣ ꯏꯆꯦ ꯅꯁꯥꯒꯤ ꯅꯃꯧ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯑꯄꯥꯝꯕꯅꯤ ꯃꯦꯝꯆꯥ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯕꯤꯌꯥ ꯏꯆꯦ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯂꯒ ꯂꯩꯃꯅ ꯐꯝꯂꯤꯕꯗꯨꯗ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯌꯥꯝ ꯁꯥꯎꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯌꯥꯝ ꯐꯤꯡꯕ ꯁꯛꯇꯝꯗ ꯃꯈꯣꯡꯗꯣ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯁꯥꯎꯅ ꯄ꯭ꯔꯞ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯂꯒ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯌꯥꯏꯈꯣꯝꯕ ꯃꯆꯥꯗ ꯏꯔꯨ ꯂꯨꯖꯔꯨꯕꯒꯤ ꯃꯁꯝꯗꯨ ꯏꯆꯣꯠ ꯆꯣꯠꯅ ꯃꯄꯥꯅ ꯊꯨꯔꯛꯏ ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯧꯕꯕꯣ ꯃꯦꯝꯆꯥ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯍꯥꯏꯔꯛꯄꯅꯤ ꯅꯁꯥꯒ ꯅꯥꯜꯂꯤꯕꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯔꯤꯅꯣ ꯉꯁꯤꯗꯤꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯆꯠꯊꯣꯛꯂꯨꯔꯅꯨ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯅ ꯅꯆꯥꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥꯅ ꯉꯁꯤ ꯏꯁꯥꯎ ꯁꯥꯡꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯅꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯒꯦ ꯏꯃꯥꯗ ꯃꯦꯝꯆꯥ ꯁꯣꯔꯗꯣ ꯁꯥꯡꯅ ꯆꯤꯡꯂꯒ ꯅꯪ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯀꯩꯊꯦꯜꯗ ꯀꯕꯣꯛ ꯌꯣꯟꯕꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯍꯥꯏꯕꯤꯗꯨꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕꯁꯦ
ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯣ ꯌꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛ ꯁꯤꯡꯅꯅ ꯌꯦꯡꯂꯒ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯆꯨꯝꯃꯤꯕ ꯏꯃꯥꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯒꯦꯅ ꯈꯜꯂꯤꯁꯦ ꯀꯨꯏꯔꯕꯅꯤ ꯄꯥꯕꯨꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯖ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯆꯥꯅ ꯈꯜꯂꯤꯗꯣ ꯀꯥꯟꯅꯕ ꯋꯥ ꯅꯠꯇꯦꯀꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯌꯥꯝꯅ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯗꯣ ꯑꯩ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯤꯌꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯒꯤ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯅꯨꯄꯤꯗꯣ ꯂꯥꯏꯔꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕꯅꯤꯀꯣ ꯃꯃꯥꯗꯣ ꯅꯨꯄꯥ ꯆꯥꯕꯤꯅꯤ ꯃꯥ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯨꯝꯕꯤ ꯑꯃꯕꯨ ꯀꯔꯝꯅ ꯏꯆꯥ ꯏꯃꯧ ꯑꯣꯏꯗꯧꯔꯤꯅꯣ ꯀꯔꯝꯅ ꯏꯆꯥ ꯏꯃꯧ ꯑꯣꯏꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯔꯝꯅ ꯉꯥꯏꯁꯤꯟ ꯑꯣꯏꯗꯧꯔꯤꯒꯦ ꯀꯩꯅꯣ ꯏꯃꯥꯒꯤ ꯋꯥꯗꯨꯕꯨ ꯇꯥꯕ ꯌꯥꯕꯁꯨ ꯈꯔ ꯉꯥꯡꯕꯗꯤ ꯐꯕꯅꯤ ꯂꯥꯏꯔꯕꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯏꯃꯥ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯜꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯃꯗꯣ ꯅꯆꯥ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯃꯥꯒꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯏꯆꯥꯒꯤ ꯏꯃꯧꯗꯤ ꯏꯃꯥꯅ ꯅꯍꯥꯟ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯂꯕꯅꯤ ꯃꯁꯤꯗꯅꯦ ꯅꯪꯅ ꯌꯥꯒꯗꯕꯅꯤ ꯌꯥꯗꯕꯁꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏ ꯃꯁꯤ ꯅꯍꯥꯛ ꯏꯟꯒꯗꯕꯅꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯀꯅꯥ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ ꯅꯃꯥ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥ ꯆꯥꯅꯨꯅꯤ ꯀꯩꯅꯣ ꯏꯃꯥꯗꯤ ꯃꯍꯥꯛꯁꯦ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯔꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗꯅꯦ ꯆꯞ ꯆꯥꯕ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅꯤ ꯈꯪꯂꯤꯗꯅ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯌꯥꯗꯕ ꯇꯧꯅꯨ ꯏꯃꯥ ꯅꯆꯥꯕꯨ ꯁꯥꯎꯕꯤꯅꯨ ꯍꯥꯏꯕ ꯏꯟꯗꯦ ꯈꯟꯕꯤꯅꯨ ꯑꯩꯗꯤ ꯊꯝꯕꯥꯜ ꯅꯠꯇꯅ ꯅꯨꯄꯤ ꯑꯃꯇ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯑꯣꯏꯕꯁꯨ ꯉꯝꯖꯔꯣꯏ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯁꯥꯎꯅ ꯊꯣꯡꯒꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯉꯥꯡꯗꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯥꯏꯈꯣꯝꯕ ꯊꯦꯡꯂꯐꯥꯎ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯆꯥꯎꯇꯣꯟꯅ ꯃꯦꯝꯆꯥꯗ ꯌꯥꯝ ꯆꯩꯔꯤ ꯃꯃꯥ ꯅꯍꯥꯛꯁꯤꯅ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯆꯥ ꯑꯁꯤ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯇꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤꯅꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯅꯆꯥꯗꯨꯁꯨ ꯉꯥꯡꯂꯨꯕ ꯅꯠꯇ꯭ꯔꯣ ꯉꯥꯡꯖꯗꯦ ꯑꯩ ꯀꯩꯁꯨ ꯏꯍꯦꯟꯕ ꯍꯥꯏꯗꯦꯅꯦ ꯀꯩꯅꯣ ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯈꯛꯇ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯇꯣ ꯑꯗꯨꯅꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯉꯥꯡ ꯑꯁꯤꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯅꯀꯣꯛꯇꯨ ꯈꯔ ꯈꯟꯊꯧꯅꯤ ꯅꯪꯕꯣ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯑꯁꯨꯃꯛ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯣꯡꯂꯦꯟ ꯑꯉꯟꯕ ꯑꯌꯨꯛ ꯑꯁꯤꯗ ꯃꯇꯥꯎ ꯌꯥꯏꯈꯣꯝꯕꯒꯤ ꯁꯨꯃꯥꯡ ꯑꯁꯤ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯄꯥꯕꯨꯡ ꯏꯃꯥ ꯅꯆꯥ ꯅꯣꯡꯂꯦꯟꯅꯤ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯧꯕ ꯇꯥꯔꯕꯣ ꯄꯥꯕꯨꯡ ꯆꯥꯎꯇꯣꯟ ꯃꯄꯥꯟ ꯑꯗꯨꯗ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯅꯣꯡꯂꯦꯟ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯅꯣꯡꯂꯦꯟ ꯏꯆꯥ ꯑꯣꯏꯔꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯅꯇꯥꯎꯗꯣ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯦ ꯏꯄꯥꯁꯨ ꯅꯈꯣꯏꯔꯣꯝ ꯆꯠꯀꯦꯅ ꯈꯜꯂꯝꯂꯤꯕꯅꯤ ꯅꯣꯡꯂꯦꯟꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯏꯇꯥꯎꯗꯣ ꯃꯥꯡꯗꯦ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯑꯒ ꯂꯩꯍꯧꯏ ꯏꯇꯥꯎꯅ ꯄꯥꯎꯁꯦ ꯍꯥꯏꯔꯨꯁꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯆꯥꯎꯇꯣꯟ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯄꯥꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯂꯩꯃ ꯍꯥꯏꯕ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯄꯥꯕꯨꯡ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥꯗꯤ ꯀꯌా ꯄꯥꯈꯠꯂꯨꯔꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯇꯨꯝꯗꯅ ꯇꯨꯝ ꯅꯣꯡꯉꯥꯟꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨꯗꯤ ꯏꯄꯥ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯅꯅꯕ ꯑꯍꯜ ꯈꯔ ꯍꯥꯏꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯅꯍꯥꯛꯁꯨ ꯌꯧꯔꯣꯀꯣ ꯅꯣꯡꯂꯦꯟ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯦꯝꯆꯥꯗꯤ ꯃꯁꯥꯗꯨ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯥꯎ ꯍꯟꯕ ꯆꯠꯈ꯭ꯔꯦ ꯑꯍꯜ ꯃꯁꯦꯜꯁꯨ ꯌꯥꯅꯔꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯊꯝꯕꯥꯜꯁꯨ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯕꯨ ꯃꯦꯝꯆꯥꯗꯤ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯃꯍꯥꯛꯀꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯝꯕꯥꯜ ꯃꯥꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯈꯟꯕꯗ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯥꯎꯇꯣꯟ ꯌꯥꯏꯈꯣꯝꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯆꯥꯛꯈꯨꯝ ꯑꯁꯤꯗꯅ ꯊꯝꯕꯥꯜ ꯆꯥꯛ ꯊꯣꯡꯂꯤ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯍꯦ ꯃꯧꯋꯥ ꯅꯪꯅ ꯑꯩꯁꯦ ꯑꯁꯨꯛ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯅ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯏꯃꯥ ꯑꯩ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯒ ꯁꯨꯖꯒꯦ ꯇꯧꯕꯅꯤ ꯅꯆꯥꯅ ꯏꯃꯥꯕꯨ ꯎꯁꯤꯠꯇꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯗꯨꯝꯅ ꯅꯆꯥꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯏꯃꯥ ꯍꯦ ꯄꯤꯗꯠ ꯄꯗꯠꯄꯤꯌꯥ ꯅꯪꯒꯨꯝꯕꯤꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯖꯕ ꯁꯥꯏꯅꯦ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯝꯕ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯅꯤ ꯇꯧ ꯉꯝꯃꯤ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯅ
खरा ngang sakluregana kapsinnaradana haitredako thona singjangbi losilu sakto prap adugana yam thuna aigi pisingdo sugadabani sakta asiga lairasu datnabi sidi hairamlaga sauna magi gada sangkhre thambal kapsaba natana karisu upai leijadi chak ado losilamlaga mabana prap thoraklaga mangol masidu thamliba phi mayam adu puduna pukri tamna lakli pukri mapalda phi singdu thamlaga isingdo soklaga phi du suri nungsa marak aduda ma phi suri somdana memsa wakhal tawri phamung asida makut adu maraibakta thamlaga hausi ai kari tawsige masiki nupi sine hek lakpadagi iwasu isasu mangai pungsong simjingkre kari lewa tingwabu tawkrabunu khangjene ai khoidokse sauni anane masi khori saram maside ikutsinane pet mitlaga hatlapo piloriba masi ma tawngambini masi kamnidana dangna yum masida kayam kuni leiba ngambake haibado yengbu taridana asum hiplambadagi phuklaung haugallaklaga mapana prarab thoraklaga mangolladuda leplaga kaurei khondu yamna wangna hai mawa nangmu sirabro ha piya mani dukak subada aduk yamna matam lauribdu karigino nathibung na bora mapuna thak huidong na sareraga aduga tawthorokba thabaktana laima isu tadabise hai tabra ina kaurisa thambal manemna kauribdu tabada puhaugatuna laklaga haizerei ima loidore imagi phido asuba khasi yauramba madu koknabu honabada loiba khasi ngamjadabani ai loisin jawrage ima hairaga satke haidana mamai khasi leitoke tawbaga memsana kariba ha kari habana haujikidubo aine setpa inba phi phanekpu sui ka kaidana natan tanbagi tawrini de hainingene nang ha hainingdeba natro hai ai se khulai ka asidane isak phajaba isa nanbadane maming chalibani karangda lakmi nanggumbi phiman setlaga sarokui nang naibu yamna motpi oinaga uhannabu hotnaribani ne ha hotnaribani ne nang hotnaribane ba ima nasana haibdo soikhrabasu apangbini khanbiduna nachabo mukta ngakpiyo karigi ngakpiba nayum madudadi namaduna kabo khari holaga sarakpani do ha namaduna masa asya yet oidi tambidre do pangsa sa pangtumtum leirakpani na nayum pani habida makhangba nayum palaga kari tawga ni habdi makhangdaba aina ngaklibadi masa ningol asibu awang awan ama phaw yaudana leiru so haina tharakliba sini ne ngambu thok na ngamkhreda araiba nupi nate nupa sabini do hey nasakto yengingde ne phido hauji loisilaka lakadabani chat ikai khangdabi mai thabise hairamlaga sauna imungni sangkhirami thambal mabukning adu nusina higi kaplaga phidu suba loiraduna phising adu phauramlaga imungni sanglai matamna sumcha khibana thamba numidangi sak thongnabu hotnari thabak sakhiba mapa masa su halaktuna imungni sanglai yai khomba thambal na sak thongliba sakhuma sida sanglai thamba kai sangnu thongidubo nasidi chak pachana lame nasayada saram thaklamgamda khangdi tawisi ai hina pina thongbudo chaw phangdabagi losiloko ai sase amta iruja thokige ko thambal mapuroibagi waduda momo noklaga moita chaw panga thangjinga ironbani hoi lubiruro ai chakhiramage yai khomba hoi hairamlaga thokre somdana memsa chawtonda kanna isau langi mama nangbu aina thaba wana lakpagi waban loirba kansi natrabadi isau langbagi matam suklaimak leitabra haibani moi babungni kari su khangba nati imung asi tori mayamse mase masigi nupisina hek lakpadagi nasa nupase kainam tawrabani ko kainam tawrabani ai yam pende haibsini hey mama nang haribadu tabu yade ko nasana pamlen yum masi puraklabani masida nang na tuda tuka tuki duk thiribdu karigino ha imogumni ingtapi nupi laikai sida amtabu udine imise tangi tawnu mama hanu thangda nanamadu sanab thabak singano kari matawnu tawriside isasu iwasu loina pungsom sumjing khreme ai loiredan toriba sidi aida sijaningle aida siningle hairaga phuk awgatlaga yam phingna satkre chawton mahaki nupina sakhibudu yenglaga musiki nupi masibu karom kandaga taibung mirol tarakani sidi thambal
ꯃꯈꯣꯏ ꯏꯕꯨꯡꯉꯣꯕꯨ ꯀꯧꯕ ꯂꯥꯛꯂꯤ꯫ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯄꯤꯔꯣ꯫ ꯍꯣꯏ ꯍꯣꯏ ꯏꯄꯥ ꯂꯥꯛꯑꯒꯦ꯫ ꯑꯁꯨꯝ ꯃꯌꯥꯝ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯃꯦꯝꯆꯥ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨ ꯃꯍꯥꯛ ꯈꯣꯏꯖꯪꯅ ꯆꯥꯕ ꯅꯠꯇꯦ꯫ ꯁꯥꯎꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯄꯨꯔꯣꯏꯕꯒ ꯃꯀꯨꯒꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯦꯝꯆꯥ ꯊꯝꯕꯥꯜꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯦ꯫ ꯍꯦꯃꯧ ꯅꯪ ꯇꯥꯕ꯭ꯔꯥ? ꯃꯄꯥꯟꯁꯤ ꯊꯣꯔꯛꯎ ꯂꯥꯛꯑꯣ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯅ ꯀꯧꯕꯗꯨꯗ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯏꯃꯥ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯍꯥꯏꯗꯣꯔꯛꯄ ꯌꯥꯋꯥꯗꯤ ꯐꯖꯈ꯭ꯔꯦꯗ꯫ ꯉꯁꯤꯗꯤ ꯋꯥ ꯆꯠ ꯆꯥꯕꯤ ꯉꯥꯡꯅꯁꯤꯅ꯫ ꯀꯔꯝꯕ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯏꯃꯥ? ꯏꯃꯥꯒ ꯀꯧꯕꯤꯔꯛꯀꯅꯨ꯫ ꯑꯩꯅꯦ ꯅꯣꯏꯒꯤ ꯅꯃꯥ ꯂꯥꯏꯔꯕꯤꯗꯨ ꯅꯠꯇꯦ꯫ ꯅꯪ ꯍꯦꯛ ꯏꯆꯥꯁꯤꯗ ꯅꯝꯗ ꯂꯩꯁꯤꯜꯂꯛꯄꯗꯒꯤꯅꯦ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕꯁꯦ ꯀꯥꯏꯔꯕ꯫ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯅꯦ ꯑꯩ꯫ ꯑꯗꯨꯅꯅꯦ ꯅꯍꯥꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯊꯨꯕꯗ ꯆꯠꯅꯕ ꯇꯧ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯖꯧꯅ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯑꯩ ꯃꯗꯨ ꯉꯝꯖꯔꯣꯏ, ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ꯫ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯕꯗꯨꯃꯗꯪꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ꯫ ꯅꯆꯥꯕꯨ ꯄꯨꯖꯩꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯟꯕꯗ ꯅꯆꯥꯅ ꯏꯃꯥꯗ ꯁꯥꯎꯕ ꯂꯩꯖꯗꯦ꯫ ꯋꯥꯍꯩꯗꯨꯃꯇꯪꯗꯤ ꯇꯥꯛꯄꯤꯒꯅꯨ ꯏꯃꯥ, ꯅꯆꯥꯅ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯦꯝꯆꯥ ꯊꯝꯕꯥꯜꯅ ꯈꯨꯔꯨꯝꯂꯛꯄꯗꯨꯗ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯑꯐꯥꯎꯕꯤ ꯅꯃꯥꯗꯨꯅ ꯅꯄꯥꯗꯣ ꯆꯥꯈꯤꯕ ꯑꯗꯨꯃꯥꯏꯅꯅꯦ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯁꯤꯁꯨ ꯆꯥꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯍꯥ? ꯃꯗꯨꯗꯤ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪ ꯍꯦꯛ ꯏꯟꯗ꯭ꯔꯕ ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅꯅꯦ ꯅꯈꯧꯔꯤꯗꯣ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯀꯗꯕꯅꯤ ꯅꯪ ꯈꯪꯉꯨꯅ꯫ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯗꯅ ꯅꯪ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯔꯣꯏ꯫ ꯏꯃꯨꯡ ꯑꯁꯤꯗ ꯅꯪ ꯆꯪꯂꯛꯄꯁꯨ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ? ꯍꯦꯛ ꯆꯪꯂꯛꯂꯕ ꯑꯩꯅ ꯀꯔꯤ ꯇꯧꯒꯦ ꯌꯦꯡꯉꯨ ꯅꯪ, ꯏꯀꯥꯏꯗꯕꯤ ꯃꯩꯊꯥꯕꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯂꯣꯟ ꯁꯦꯡꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯎꯄꯥꯏꯗꯤ ꯂꯩꯇ ꯀꯞꯂꯤ꯫ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦꯗꯀꯣ꯫ ꯃꯇꯝꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯊꯝꯕꯥꯜꯅ ꯐꯝꯂꯤꯕꯗꯨꯗ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯦ ꯏꯀꯥꯏꯗꯕꯤ, ꯅꯪ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯆꯥꯗ ꯍꯦꯛ ꯍꯥꯏꯗꯣꯛꯂꯕ ꯅꯪ ꯅꯨꯃꯤꯠꯇꯨ ꯅꯪꯒꯤ ꯑꯔꯣꯏꯕꯅꯤ ꯀꯥꯎꯅꯣ꯫ ꯍꯧꯒꯠꯂꯨ ꯄ꯭ꯔꯞ ꯍꯧꯒꯠꯂꯨꯅꯦ꯫ ꯏꯃꯨꯡꯗ ꯆꯥꯏ ꯃꯌꯥꯝꯁꯦ ꯆꯥꯈꯥꯏꯔꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯃꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯕꯗꯨꯅꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯍꯥꯏꯔꯒ ꯊꯝꯕꯥꯜꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯖꯤꯡ ꯆꯤꯡꯈꯠꯂꯒ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ꯫ ꯊꯝꯕꯥꯜ ꯆꯩꯅꯥꯗꯨ ꯋꯥꯅ ꯈꯥꯡꯂꯤ ꯍꯦꯛ ꯀꯞꯂꯒ꯫ ꯃꯦꯝꯆꯥ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯇꯞꯅ ꯍꯧꯒꯠꯆꯩ ꯑꯗꯨꯕꯨ ꯃꯈꯣꯡꯗꯣ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯗ ꯀꯞꯆꯩ꯫ ꯃꯈꯣꯡ ꯑꯗꯨ ꯁꯦꯛꯇꯨꯅ ꯇꯞꯅ ꯂꯥꯛꯂꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯩꯅꯥꯗꯨ ꯈꯥꯡꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯉꯝꯗ ꯍꯣꯠꯅꯗꯨꯅ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯇꯂꯛ ꯑꯁꯤꯗ ꯌꯥꯏꯈꯣꯝꯕ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯝꯕꯥꯜꯒꯤ ꯃꯥꯏ ꯑꯗꯨ ꯏꯃꯛꯃꯛꯁꯤꯅ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯖꯔꯛꯏ꯫ ꯊꯝꯕꯥꯜ ꯀꯩꯗꯧꯔꯦ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ? ꯊꯝꯕꯥꯜ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ ꯃꯣꯏꯇꯥꯆꯧ ꯀꯩꯁꯨ ꯇꯧꯗꯦ꯫ ꯉꯁꯥꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯇꯨꯁꯤꯟꯕꯗꯒꯤ ꯈꯣꯡꯁꯦ ꯈꯖꯤꯛ ꯌꯩꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜꯅ ꯑꯣꯏꯔꯤꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯤ ꯇꯥꯟꯖꯥꯁꯤꯗ ꯃꯃꯥ ꯆꯪꯂꯛꯄꯗ ꯎꯕꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯑꯆꯧꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯌꯨꯅꯦ ꯏꯃꯥꯗ꯫ ꯏꯃꯥ ꯊꯝꯕꯥꯜꯁꯦ ꯏꯁꯤꯡ ꯁꯣꯛꯄꯗ ꯃꯈꯣꯡ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯌꯦꯡꯉꯝꯕꯅꯤꯗ꯫ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯤꯅꯣ ꯅꯪꯕꯣ? ꯅꯈꯣꯡꯗꯣ ꯅꯥꯔꯕꯗꯤ ꯏꯃꯥꯅ ꯆꯥꯛꯇꯣ ꯊꯤꯕꯤꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯃꯦꯝꯆꯥꯅ ꯊꯤꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗꯨ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯊꯝꯕꯥꯜꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯔꯤ꯫ ꯃꯕꯨꯛ ꯃꯅꯨꯡꯗꯗꯤ ꯍꯨ ꯄꯨꯕꯤꯅꯤ ꯃꯍꯥꯛ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯑꯣꯠꯄ ꯅꯩꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯇꯣꯟ ꯌꯥꯏꯈꯣꯝꯕꯕꯨ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯄꯥꯕꯤꯅ ꯀꯧꯔꯛꯏ꯫ ꯌꯥꯏꯈꯣꯝꯕ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯏꯃꯥꯕꯣꯛ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ꯫ ꯌꯥꯏꯈꯣꯝꯕ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯍꯥꯛꯁꯨ ꯌꯦꯡꯂꯛꯏ꯫ ꯏꯃꯥꯕꯣꯛ ꯅꯆꯥꯗ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯄꯥꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯏꯃꯥꯕꯣꯛꯅ ꯉꯁꯤ ꯍꯥꯏꯗꯧꯔꯤꯁꯦ ꯅꯪꯅꯗꯤ ꯊꯥꯖꯔꯣꯏ ꯑꯗꯨꯕꯨ ꯏꯃꯥꯕꯣꯛꯁꯨ ꯊꯝꯕꯥꯜꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯃꯟꯗꯕꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯍꯤꯒꯥꯏ ꯋꯥ ꯇꯥꯔꯗ꯭ꯔ ꯇꯧꯔꯤꯁꯦ? ꯅꯈꯣꯏꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ
ꯅꯃꯥꯅ ꯊꯝꯕꯥꯜꯁꯦ ꯆꯩꯕꯨ ꯆꯩꯕꯅꯦ ꯐꯨꯕꯨ ꯐꯨꯕꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯅꯦ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯁꯪꯁꯤꯗꯨꯅ ꯈꯥꯝꯂꯨꯔꯕꯁꯨ ꯅꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯏꯃꯥꯕꯣꯛ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯈꯥꯝꯃꯨꯗ꯭ꯔꯦ ꯑꯗꯣ ꯅꯪꯕꯨ ꯊꯕꯛ ꯍꯜꯂꯛꯂꯤꯕꯔോ ꯐꯔꯦ ꯐꯔꯦ ꯏꯃꯥꯕꯣꯛ ꯃꯤ ꯑꯃꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯏꯃꯥꯕꯣꯛꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯗ ꯑꯃꯨꯛ ꯁꯤꯂꯩꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯦ ꯑꯣꯏꯗꯕꯗꯤ ꯉꯥꯡꯗꯕꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯆꯪꯂꯛꯏ ꯊꯝꯕꯥꯜ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯦꯝꯆꯥ ꯊꯝꯕꯥꯜꯒꯤ ꯀꯥꯗ ꯌꯥꯝ ꯊꯨꯅ ꯆꯪꯂꯛꯂꯒ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯍꯩ ꯊꯝꯕꯥꯜ ꯅꯪꯅ ꯅꯨꯡꯉꯥꯏꯅꯒ ꯇꯨꯝꯗ ꯂꯩꯔꯝꯂꯤꯕꯁꯤ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯝꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯋꯥꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯂꯣꯏꯖꯔꯝꯃꯦ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯒꯗꯕ ꯈꯛꯇ ꯉꯥꯏꯔꯤ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯕꯅꯤ ꯏꯃꯥ ꯀꯔꯤꯒꯤ ꯀꯣꯛ ꯉꯥꯎꯕ ꯍꯥꯏꯔꯒ ꯊꯝꯕꯥꯜꯕꯨ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯊꯔꯒ ꯃꯄꯥꯟꯗ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯊꯝꯕꯥꯜꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯤ ꯇꯥꯟꯖꯥꯁꯤ ꯌꯥꯏꯈꯣꯝꯕ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯇꯥꯟꯖꯥꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯦꯝꯆꯥꯅ ꯊꯝꯕꯥꯜꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯨꯕꯒ ꯃꯄꯥ ꯆꯞ ꯍꯦꯛ ꯆꯥꯏ ꯊꯝꯕꯥꯜꯗꯨ ꯍꯤ ꯀꯞꯇꯨꯅ ꯂꯩꯔꯤ ꯌꯥꯏꯈꯣꯝꯕ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜꯕꯨ ꯀꯣꯟꯈꯠꯄꯤꯔꯤ ꯃꯦꯝꯆꯥ ꯏꯊꯛꯇ ꯀꯠꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯌꯥꯏꯈꯣꯝꯕ ꯃꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯃꯃꯥꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯉꯁꯤ ꯏꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯩꯅꯣ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯆꯥꯔꯤ ꯅꯣꯡꯐꯥꯎ ꯈꯜꯂꯨꯗꯕꯅꯤ ꯅꯆꯥꯒꯤ ꯃꯥꯡꯗꯅ ꯑꯐꯕꯤ ꯃꯃꯥ ꯑꯃꯒꯤ ꯁꯛꯇꯝ ꯎꯍꯟꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯝꯗꯅ ꯏꯃꯥꯅ ꯁꯥꯟꯅꯔꯝꯂꯤꯕ ꯂꯤꯂꯥꯁꯤꯗꯤ ꯑꯉꯛꯄꯅꯤ ꯏꯃꯥꯁꯤ ꯃꯃꯥ ꯑꯃꯅꯤꯀꯣ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤꯀꯣ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯈꯔꯗꯤ ꯍꯦꯃꯜꯂꯕꯅꯤ ꯑꯩ ꯈꯪꯉꯤ ꯏꯃꯥꯅ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯃꯍꯥꯛꯄꯨ ꯂꯥꯏꯔꯕꯤ ꯑꯃꯅꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯃꯛꯇꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯏꯃꯥꯅꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯅꯆꯥ ꯌꯥꯝ ꯄꯦꯟꯖꯗꯦ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯃꯥꯕꯨꯅꯦ ꯏꯃꯧ ꯑꯣꯏꯕꯗꯤ ꯍꯥꯏꯔꯨꯅꯤ ꯑꯩꯒꯤ ꯃꯤꯅꯥꯏꯐꯥꯎ ꯑꯣꯏꯅꯤꯡꯗꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯇ꯭ꯔꯦ ꯅꯨꯄꯤꯅ ꯉꯝꯕ ꯃꯃꯥ ꯑꯩꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯈꯟꯕ ꯃꯗꯨꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯉꯁꯤꯗꯒꯤꯅꯦ ꯑꯩ ꯏꯇꯣꯞꯇ ꯂꯩꯒꯅꯤ ꯐꯠꯇꯕꯤ ꯑꯩꯗꯤꯅꯦ ꯏꯇꯣꯞꯇ ꯂꯩꯅꯤꯌꯦ ꯐꯠꯇꯕꯤꯅꯦ ꯑꯩꯗꯤ ꯐꯠꯇꯕꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯌꯥꯏꯈꯣꯝꯕꯅ ꯃꯄꯥꯗ ꯇꯝꯂꯤ ꯆꯥꯎꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯄꯥꯕꯨꯡ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯅꯆꯥ ꯈꯖꯤꯛ ꯄꯦꯟꯗꯦ ꯑꯆꯧꯕ ꯏꯄꯥ ꯈꯪꯉꯤ ꯅꯃꯥꯁꯦ ꯅꯥꯄꯜꯅ ꯍꯦꯃꯟꯈ꯭ꯔꯦ ꯏꯄꯥꯅ ꯀꯌꯥꯔꯛ ꯇꯧꯒꯅꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯗ꯭ꯔꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯄꯥ ꯃꯥꯏꯁꯦ ꯄꯨꯔꯒ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤ ꯅꯨꯄꯤ ꯋꯥꯔꯛꯄ ꯍꯩꯇꯕꯁꯨ ꯇꯥꯔꯕꯅꯤ ꯍꯜꯊꯪ ꯑꯁꯤꯗ ꯐꯨ ꯆꯩꯗꯨꯅ ꯇꯧꯕꯁꯨ ꯏꯄꯥ ꯏꯀꯥꯏꯖꯩ ꯑꯗꯨꯅ ꯅꯃꯥꯁꯦ ꯃꯇꯣꯝꯇ ꯃꯇꯝ ꯈꯔ ꯏꯟꯊꯣꯛꯂꯒ ꯊꯝꯂꯁꯤ ꯃꯗꯨꯗꯇ ꯃꯍꯥꯛ ꯈꯪꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯅꯠꯇꯅ ꯅꯃꯥꯕꯨ ꯋꯥꯔꯛꯅꯕꯒꯤ ꯎꯄꯥꯏ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ ꯏꯄꯥꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯆꯥꯛꯈꯨꯝ ꯑꯅꯤ ꯊꯣꯛꯂꯦ ꯃꯦꯝꯆꯥ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯦꯒꯦ ꯏꯆꯥꯁꯨ ꯏꯋꯥꯁꯨ ꯂꯩꯋꯥ ꯇꯤꯋꯥ ꯇꯧꯔꯒ ꯐꯥꯈ꯭ꯔꯦꯗꯅ ꯃꯥ ꯇꯧꯉꯝꯕꯤ ꯅꯨꯄꯥ ꯆꯥꯕꯤꯒꯤ ꯃꯆꯥ ꯇꯧꯉꯝꯕꯤꯁꯤꯅ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯏꯁꯧ ꯂꯥꯡꯂꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯃꯔꯤꯛ ꯊꯤꯠꯄ ꯃꯈꯩ ꯃꯦꯝꯆꯥ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯕ ꯇꯟꯗꯨꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯕꯅ ꯃꯁꯥꯗ ꯁꯣꯟꯊꯔꯦ ꯊꯝꯕꯥꯜꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯃꯀꯨꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯗꯨꯅ ꯊꯝꯈꯤꯕꯅ ꯊꯝꯕꯥꯜꯁꯨ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯦꯝꯆꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯐꯃꯨꯡ ꯑꯗꯨꯗ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯃꯍꯥꯛ ꯂꯩꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥꯗꯨ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯂꯦ ꯃꯔꯥ ꯂꯩꯖꯗꯕꯤ ꯃꯃꯧ ꯑꯁꯤꯕꯨ ꯃꯥꯅ ꯀꯌꯥꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯦꯜꯂꯤ ꯃꯦꯝꯆꯥ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒꯤ ꯃꯩꯆꯥꯛꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯐꯥꯎꯕ ꯀꯜꯂꯒ ꯊꯛꯄ ꯉꯝꯖꯗ꯭ꯔꯦ ꯑꯁꯤꯕ ꯃꯒꯨꯝ ꯋꯥꯅ ꯂꯩꯔꯤ ꯃꯦꯝꯆꯥ ꯀꯪꯁꯤꯜꯂꯕ ꯆꯤꯟꯕꯥꯜꯗꯨꯅ ꯇꯞꯅ ꯍꯥꯏꯖꯔꯤ ꯃꯗꯣ ꯑꯩꯅ ꯇꯧꯖꯕꯗ ꯑꯩꯅ ꯐꯪꯂꯦ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯏꯃꯧꯅ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯦꯗꯣ ꯑꯗꯨꯕꯨ ꯑꯩ ꯋꯥꯔꯧꯕ ꯂꯩꯇꯦ ꯇꯧꯖꯔꯨꯕ ꯏꯄꯥꯞꯀꯤ ꯃꯍꯩꯅꯤ ꯑꯩꯅ ꯐꯪꯗꯅ ꯀꯅꯥꯅ ꯐꯪꯂꯨꯅꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ
ꯅꯈꯣꯏꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯪ ꯎꯖꯕ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ ꯍꯥꯏꯗꯨꯅ ꯌꯥꯝ ꯄꯦꯟꯗꯅ ꯀꯞꯂꯤ꯫ ꯆꯥꯎꯇꯣꯟ ꯐꯝꯃꯦꯟ ꯐꯛ ꯃꯊꯛꯇꯨꯗ ꯐꯝꯂꯦ ꯍꯥꯏꯔꯒ ꯍꯤꯗꯥꯛꯐꯨꯗꯨ ꯊꯛꯂꯤ ꯇꯨꯃꯤꯟ꯫ ꯊꯝꯕꯥꯜ ꯃꯀꯣꯏ ꯕꯨꯡꯉꯣꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯄꯥꯕꯨꯡ ꯅꯆꯥ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦꯕ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯏꯆꯥꯕꯨ? ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯄꯥꯕꯨꯡ ꯏꯃꯥꯁꯤ ꯃꯁꯥ ꯉꯝꯗꯕ ꯃꯥꯜꯂꯤ꯫ ꯍꯞꯇꯥꯃꯨꯛ ꯐꯥꯔꯛꯂꯦ ꯏꯃꯥꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯎꯗ꯭ꯔꯤꯕꯁꯦ꯫ ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯖꯒꯦ꯫ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯅꯁꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯍꯥꯛ ꯊꯛꯀꯤ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤ꯫ ꯅꯁꯥꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡ? ꯅꯁꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯤꯒꯤꯛꯁꯤꯡꯗꯨꯅ ꯀꯞꯂꯤ꯫ ꯆꯥꯎꯇꯣꯟ ꯃꯃꯧꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯏꯆꯥ ꯂꯥꯟꯗꯦ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯕꯦꯝꯃ? ꯏꯆꯥꯅ ꯍꯥꯏꯖꯕ ꯏꯄꯥꯅ ꯌꯥꯔꯦ ꯀꯣ, ꯏꯄꯥꯁꯨ ꯌꯥꯔꯦ꯫ ꯊꯝꯕꯥꯜ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯦꯝꯆꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯇꯣꯟ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯃꯃꯥ ꯅꯪꯁꯦ꯫ ꯅꯃꯧꯒꯨꯝꯕꯤ ꯑꯃ ꯄꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯃꯥꯒꯨꯝꯕꯤꯗꯤ ꯑꯃꯨꯛ ꯂꯩꯔꯝꯈꯤꯒꯗ꯭ꯔꯅꯦ? ꯑꯁꯨꯛ ꯏꯪꯖ ꯇꯞꯆꯕꯤ ꯊꯧꯒꯜꯂꯣꯟ ꯈꯪꯕꯤ ꯏꯃꯧ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯅꯍꯥꯛꯀꯤ ꯑꯁꯣꯏꯕꯅꯤ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯕꯨ ꯀꯧꯕꯁꯨ ꯉꯝꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯕꯒꯤ ꯇꯨꯡꯗ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯤ꯫ ꯏꯃꯥ, ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯃꯤꯠꯁꯦ ꯑꯝꯇ ꯄꯥꯡꯊꯣꯛꯄꯤꯌꯨ ꯏꯃꯥ꯫ ꯕꯦꯝꯆꯥ ꯃꯃꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯁꯤꯗ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯊꯝꯕꯥꯜ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫ ꯏꯃꯥꯒꯤ ꯄꯦꯝꯃ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ꯫ ꯏꯃꯥꯅꯦ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯆꯥꯅ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯅꯁꯥꯗ ꯑꯗꯨꯝ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯁꯥꯗ ꯄꯥꯞ ꯅꯪꯁꯤꯟꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯑꯩ ꯈꯪꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯏꯃꯥ꯫ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯅꯆꯥ ꯂꯦꯞꯆꯔꯣ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯆꯥꯒꯤ ꯂꯥꯏꯔ ꯈꯥꯡꯕꯣꯛꯇꯨꯗ ꯑꯩ ꯆꯠꯆꯔꯒꯦ ꯏꯃꯥ꯫ ꯅꯆꯥꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯛꯇꯪ ꯏꯃꯥꯅ ꯍꯥꯏꯕꯤꯌꯨ, ꯑꯩ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ꯫ ꯏꯆꯥꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯧꯔꯤꯕ? ꯏꯆꯥꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯌꯤꯡꯕ ꯏꯁꯤꯡꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤꯅꯦ ꯃꯇꯤꯛ ꯃꯒꯨꯜ ꯁꯨꯅ ꯂꯩꯇꯦꯡꯂꯕꯤꯅꯤ ꯏꯆꯥꯗꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯔꯤꯉꯩ ꯃꯆꯥꯒ ꯃꯄꯨꯔꯣꯏꯕꯒ ꯆꯪꯂꯛꯏ꯫ ꯏꯃꯥ ꯅꯆꯥꯕꯨ ꯑꯄꯪꯕꯅꯤ ꯈꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯕ꯫ ꯅꯆꯥꯕꯨ ꯏꯃꯥꯅ ꯇꯧꯔꯣꯏꯗꯕ ꯀꯌꯥꯝ ꯇꯧꯖꯈ꯭ꯔꯦ꯫ ꯏꯃꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯥ ꯂꯥꯟꯗꯦ, ꯂꯥꯜꯂꯤꯕꯗꯤ ꯏꯃꯥꯅꯦ꯫ ꯏꯃꯥꯅꯦ ꯏꯆꯥꯗ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯆꯥꯎꯇꯣꯟꯅ ꯏꯆꯥꯁꯥ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯁꯤꯜ ꯂꯥꯡꯉꯨꯁꯣ꯫ ꯍꯩ ꯈꯔ ꯊꯨꯅ ꯇꯧꯁꯤ꯫ ꯊꯝꯕꯥꯜ ꯌꯥꯏꯈꯣꯝꯕ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯤ꯫ ꯆꯥꯎꯇꯣꯟ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯃꯃꯥ ꯅꯪꯕꯨ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯍꯥꯏꯌꯨ꯫ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯁꯨ ꯈꯪꯏ꯫ ꯃꯣꯏ ꯄꯥꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯔꯧꯗꯦ꯫ ꯅꯅꯥꯏ ꯑꯣꯏꯕꯤꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯏꯆꯥ ꯏꯃꯧꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯠ ꯅꯩꯔꯔꯣꯏ꯫ ꯑꯁꯨꯝꯕꯒꯤ ꯃꯃꯥꯡꯗ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯉꯁꯤꯗꯒꯤ ꯏꯃꯧ ꯑꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯣꯏꯔꯕꯅꯦ꯫ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯣꯏꯔꯕꯅꯦ ꯍꯥꯏꯔꯒ ꯄꯦꯟꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯊꯝꯕꯥꯜꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯥꯕꯁꯨ ꯐꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥ ꯊꯝꯕꯥꯜꯕꯨ ꯀꯧꯔꯛꯏ꯫ ꯕꯦꯝꯃ ꯁꯅꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯈꯣꯡꯂꯩꯇꯨꯅ ꯂꯥꯛꯇꯨꯅ ꯏꯃꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯕꯤꯌꯨ꯫ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯛꯎꯁꯦ꯫ ꯊꯝꯕꯥꯜ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯦꯝꯆꯥ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯃꯧꯒꯤꯅꯦ ꯈꯟꯗꯨꯅ ꯁꯥꯗꯨꯅ ꯊꯝꯂꯛꯄ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯃꯃꯧꯒꯤ ꯉꯛꯁꯝꯗ ꯅꯨꯡꯁꯤꯅ ꯁꯤꯕꯤꯔꯤ꯫ ꯊꯝꯕꯥꯜ ꯂꯤꯛ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯂꯒ ꯃꯄꯤꯔꯥ ꯆꯦꯟꯅ ꯃꯅꯦꯝꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯈꯤꯕꯅ ꯃꯍꯥꯛ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯍꯤ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯦꯝꯆꯥ ꯃꯥꯁꯨ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫
ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯑꯄꯪꯕꯤ? ꯅꯍꯥꯛꯁꯤ ꯑꯩꯒꯤ ꯏꯄꯨꯛꯊꯣꯛꯀꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤꯅꯦ, ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯜꯂꯤꯕꯅꯤ ꯏꯃꯥꯅ꯫ ꯅꯍꯥꯛꯇꯤ ꯏꯃꯧ ꯅꯠꯇꯤꯌꯦ, ꯏꯃꯧ ꯅꯠꯇꯦ ꯏꯆꯥꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯖꯗꯨꯅꯇ ꯂꯥꯛꯂꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯃꯧꯕꯨ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯅ ꯆꯦꯠꯅ ꯄꯨꯟꯕꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯌꯣꯝꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫